अहानबदा प्राइम मिनिस्टर khongchat ki mangoinana Jammu da khut thoknabada security personnel ama terrorist ani sire ngasi irai numiki ayu anganbada Jammu da nakal ani gi marakta khut thoknabada security personnel ama terrorist ani sire khut thoknabadu Jammu da leba lanmi gi lepham manakta ni haina news agency gi pawda haidi khut thoknabadu prime minister Modi gi Jammu Shambat district sakadaba numit ninigi mangoinani terrorist singi landa adu security personnel mapan aso apanangle masum paramilitary gi senior official amagi matungina hai rabadi terrorist singa duna personnel taraga manga puba bus adura landa raga grenade sing pukre assistant sub inspector ASP patulna sikhi aduga bus adura tongba anina aso apanangki force ki mekedi handuna kapki han officer asin haidi Hai aduga thawdok thokraba matungda union territory asida prime minister lakadaba sigi yenglaga security gi section tharang kanankre amasum internet service suspend tokre mai tampam singsu thingjinkre hairiana pausna makhatana phongdorakli ngasi numida waram phongkhiba tungan manipuri se phongsing amasum thokhiba thawdowa thoksing digi maroibi I pausing khongasaraga manipur top channel gi maikeri gi myamna thamjagi ahanbada Hindi lol book suksoi soidana class 10 phawba tamhangadabani habu wafam ikalna akan mamongda yaningdaba phongdorakli iramdam kanba apunba lup ikalna iramdam asida laiminariba yelhomi phurupsing punsinaduna apunba pangal sagatuna matik mathauna leiba iramdam ama ohenanaba hayengidamak yelhomi ekoi pulasi haiba panamda miyamgi pangal sagatnanaba honaringai covid-19 gi saithengna tunggi mirol sing mahaitama phanghodabagi awaba mayuknaringai Senmilonda asuki matik sokchilaba miyamna haka lauraba matamasigi achengba tanja lauduna Union Home Minister Amit Shah na Hindi lolbu suksoi dana class 10 power tamhangadabani haibu wafam iramdam kanbaluf ikalna akan mamongda yaningde haina ikalna thadorakpa sirol amana phongdorakli Rajya Sabha gi MP Laisema Sanajawbana Rajya Sabha da iramdamasigi yaifanaba pukhatkibu wafam aikoin lol asibu classical thakta thanganaba madi mayek asibu selyekta supnagi wakhalongi ona tainabada MP bu thoksada bu utpa matawni haba laudaba ngamdi hain ikalna haidi ikalna ngasi thadorakpa sirol asina asida Union Home Minister Amit Shah na Hindi lol bu suksoi soidana class 10 phawba tamhan haibu wafam si yelhomi phurup singbu mutatnabu hotnabani hainasu phongdorakli amaromdana General Budi mifam pangtholagani lakliba April 13 gi ayupung mapan tabada Senior Writers and Playwrights Forum asigi President Manawbi MM gi Oripo Basis Pati Laikai layo yumna pangtholagani mifamduda anauba thawpugadabasing khanbaga loinana atai kharasu khanagani hainasu pausna phongdoraki atopa pawamana ningthau kangma ningsing kumon thoram kangmongda leiba iningthau kangba khufam kangnungda pangthokre ningthau kanba ningsing kumon thoram ngasi iningthau kangba khupam sinluk na sinduna Imphal West ki manung hana leiba kangmongda leiba iningthau kangba khufam kangnungda pangthokre ngasi pangthokiba thoramdugi manungsana miyamna ayu anganbada ningthau kangbagi mafamna hekaleka tamki masigi matung thoramduda guest of honors thoramapu amadi athoiba mithunglen singna wangangki Thauramduda athoiba mithunglen oikiba Rajya Sabha gi MP Sanajawba Laisemana haikibada lamdam sigi haurakliba naha singamadi miyamna iramdamasi karamna lairammi haibisi khangba mathaktai lamdam sigi puari koina thijinbada loiba khamanairoi ipa ipu singma sakhangbaga loinana makhoina laramba thaudang kahoidabani aikhoiga haurakpam masak khangbada natana mamang thakta lairamba fajaraba satnabi singasi yokhatuna thamba mathaktai masi khangna aikoi khudimakna satlabadi ingna tapna isagi nat chatnabi chokhatpa haibadu oigani haiki thoramapu oiriba minister Dr. Sapam Ranjan hai kamjongdu leiriba ningthau kangbagi khubamasi matamga sanaba mongda ningthina semgatnaba thabak paikhalagani aikoigi haurakpam ipa ipu masak khangdrabadi lamdamasi chokhatpa ngamloi lamdamsigi leijariba fajaraba nat chatnabi asibu yokhatnaba honabada aikoi khudimangna daita lominaba sangi lamdam sigi puwari sing asi haurakliba naha singna mayek sengna khangnaba anauba thoksil kya su akhang ahai singa tanaraga pahetkani masida miyamna su mateng pangbiyo haki makasa tharak poina atopa paw amana tarana okre selin digital gi ngamjaba khradang haiba thorangi makhada Manipur gi khongchat lairiba classical dance Sudip Kumar Ghosh President Gandhibu Center for Manipur Arts and Culture
Kolkata ngasi Selin Digital gi office ta taram okre taram okpagi thorong mari leinana Huzobam Lanazid producer Selin Digital na hakibada Manipur gi art and culture behena miyam da saktak na bo khona riban ha weriba classical Manipuri dance Sudipna khona jaribisi Manipur gi government ki mari leinaba department su miyeng sangbiba mathok tai Mana Kolkata da Manipur classical dance ki matangda workshop dance festival pangthokpada natana angang singda su Manipuri jagoi tambibegi thabak tawribasida aikhoi punamakna saugat pipam thoi amasum silence digital gi makidigi su matam gi oina pangwe ba mating su pangjagi haikena su pausna phongdorakli makasa tarak poina to papaw mana BI Lenin gi mapukomon irabat bawan pangthokre masumana bu khunai gi damak miam khupna thengnarasi Sotin Kumar ngasi CPI Manipur State Council na sinduna malemgi communist revolution gi ahanba oina mai pakhalamba malemgi communist amasum surinom libu miyamgi Mahapurush Comrade BI Lenin gi samga yankhai gni thu supama pop palan thoram irabat bawon pangtokre thoram aduda Comrade L Sutin Kumar State Secretary CPI Comrade M Joy Kumar Luwang State Assistant Secretary CPI amasum Comrade S Yaima City District Secretary na mathangsina President member singoiki Comrade ahumna lusingduna BI Lenin gi photo da laisu kalaba matungna Comrade M Joy Kumar na BI Lenin gi punsi Russian Revolution mahakna lauramba asabu thawdangi matang haiki magna mai pakalamba communism gi practical oiber revolution aduna ngasi gi malem asabu lamjing lamtakpa ama oiduna lehoragani loinana ngasi gi Manipur da leiriba nauriba mirol ma ki kathokpa mari suri nomniba miyambu awang thakta thangatuna manaba khunaya mada puraknabagi mangphawna hu wakhala do piba masum khangan darkar lai haiki Comrade Elson Kumana su Great October Socialist Revolution mai pakiba 1917 gi November 3 asigi khwaidigi lusingbadi BI Lenin maki wajakraba punsi eduna ngasigi malemna suri nomliba miyamna aran khubam da phangnaba gilambi oiribani amasung ngasigi malem gileba communist amadi socialist revolution mai pakre ningtamlaba tungna socialism gi satpa pathap ngasi ingthana leba maratapna awang thakta chakhalakle khudam oina China Cuba Vietnam amasum Cambodia North Korea amadi Latin American country kayane hanis paus na palaki atopa pawaman ining thawkang banik singkomon thoram pangtokre hairi miga laiga sanarige matamda kangmong da kunung saduna palamba madi sagol kangje hawdok piramba ining thawkang ba nising komon thoram kangba khubam kangmong da ning thawkang khubam sinlufna sinduna ngasi pangtokre thoram du da Manipur gi ning thawsu ori ba Rajya Sabha gi MP Maharaja Sanajau Palashemba Manipur lenga ki Minister Dr. Sapranjan Yaurau Bamdiar Zilla Parishad Member Samok Manglembi Kangmong Gram Panchayat gi Pradhan Thangjam Thoiba Lupki President Sinamsa Heramani Kuman Universal Mothers Organization gi President Sorojini na athoiba mitunglen singoina saruyaki Nat Kwe Lining Laison Tauduna Ibudo Kangwagi Mapamda Haikal Ekat Tamba Madi Ningtho Kangwagi Maramda Akang Ahisingna Wangangduna Taminabana Thoramgi Mapungoiba Saktamoiki Hainus Paus na Fongdorakli MP Sanajau Balashimana Haikibra Sagol Kangjai Laigi Maramda Sanarami Adubu Mi Oirakpadigi Kangba Ningthauna Sagol Kangjai Ningthina Sangbat Pahautolamba Kang Sanabasina Chingba Ki Matamda Haudolami Haibisi Kangba Rolna Sakini Ningthau Sigi Konung Oiraba Mafam Sing Naknaba Mioi Krakta Natana Laibaki Oina Puna Sangat Pasang Hanas Fungdoki Atopa Pawamana Mahirui Singna Mobile Sanabagi Muta Kana Pathabak Singna Mai Unsin Matautai DGP Mahirui Singna Mobile Phone Sanaduna Aremada Matam Manghanbigi Muta Kana Pathabak Singna Mai Unsin Matautai Hena Manipurgi Director General of Police DGP P Dongyal Fungdokre Ngasi Lampel Pata Leiba Kendriya Vidyalaya School Students Police Cadets Haudokpagi Thoramaduda Kendriya Vidyalaya Principal Hariras Higher and Technical Education Commissioner M Hari Krishna Additional DGPL Kailun Maru Aiba Police Officer Amadi School Kulong ki Mahiroi Principal Amadi Staff Singna Saruyaki DGP Dongyal Makhatara Don Haikibeda Ngasi Ahanba PSQ in School Kunda Students Police Cadet Program Asina Mahiroi Singda Marueba Civic Sense of Equalities Amasum Secular Outlook Spirit of
observation leadership qualities ki maramda khanganduna khunai asida ahongba ma puraknaba honabada asabu thongdang ama mahiroi singna lawba ngamlagani arembada matamangan bigi muhuta kanagadaba thabaksing tamsinba mathoktai masida tungi punsida kanaba kya piba ngamgani ngasigi sokhalaba science ki matamasida mahiroi singna tungi punsida matik saba yumbi amamam oinaba honabada tamliba mahedu mapung phana mai unsinba mathoktai haki thawramaduge additional DGPL kailuna keynote address piki loinana kendra vidyalaya lamphel ki mahiroi singna ningthina fazarba dance kya su utki haina pausna phongdorakli makasa tharak poina ngasi state si goiriba COVID-19 update myamna thamjaramge ngasi goiriba positivity rate si 0.0% ni haibadi ngasi COVID-19 na positive oiba miyo amata state sida thengna kidre yamnamak nungaiba pawmas oidi aduga miyo amata su COVID-19 na positive oiduna laikide aduga ngasi test tokiba miyo masingna saniga kunga tarini haina su ngasi COVID-19 status update sina report tawri atopa pawmana national highway singi median da hoarding advertisement tawbi yaroi haibigi athingba leirabasu Sarma Enterprises na makha tana sathaduna leibidigi ain goeba action lokatgadawri Manipur phawduna satliba national highway singa mari state highway singi median da ain gi wangbada thelamba hoarding advertisement sing Manipur lenga ki PWD gi national highway divisions number 1 gi executive engineer na hawkiba April taragani pan aiba chirol ama piduna khangrabasu Sarma Enterprises Durga Puja Lampak Wangkhaina Thetpa hoarding advertisement lauthokna laide haibe company asida numitari nigi manungda niyam lana hoarding advertisement gi thabak satharibasi lauthoktrabadi ain gi oiba thabak lokhatkani hairi pauksi asina PWD gi national highway divisions number 1 gi EED digi phangba pawgi matung inadi maru oiba national highway 137 A gi saruktagi Imphal wahengbam laikai digi kaksing lamkhai phawraga mayang Imphal phawbada satliba lambigi median gi sarukta kariguma makalamatagi advertise tawbagi hoarding na singba amata thetpa yadi haiba Ministry of Road Transport and Highways guidelines lady masigi matung ina Public Works Department Manipur Government ki National Highway Divisions number 1 na Niamlana National Highway paringda thelamba hoarding sing lathoknaba Khan kibadagi company kaya na thelamba advertisement hoardings in April taragani pari mamangda masa masara lathok sakri hairi pausin hai masigi manungsana Radiance company na su Imphal manung fawduna seliba national highway amadi state highway singi median da hoarding sing thelaga sel tanbagi thabak sa tharamba adu athingba sigi matung ina tokre aduba hauji athingba sibu singnaduna hoarding advertisement tawbigi thaba si Imphal East ki Wangkai Durga Puja Lampak mayad laidiba Sarma Enterprises na sathaduna laibani hainisu paus na phongdorakli makasa tharakpoina to papaw amana Manipur lengang na khongjom degi sem sabloikre governor amadi minister na miyamda ye proposal pirakli sei lising ani henba maning tamna lakhiba Manipur lakshin na ba inkumja lising amaga sanipan maudraga matoida British na landarakhi balanpam singi manungda akan balanpam ama oikiba khongjom lan ningsing tharam hayeng Thobal district ki kheb singda leiba khongjom war memorial da pangthoknaba sem sabloikre hayeng pangthokkodoriba khongjom degi thawramasigi mangoinana ngasi Manipur gi governor Ganesan amadi minister and berena Manipur miyamda ye proposal spirakli Manipur gi governor Ganesan Manipur miyamna pirak proposal sirolda hayeng pangthokkodoriba khongjom degi thawramasi Manipuri singna mamaleba ki ningtama ngaknabigi damak thawaina ponthapi kiba mating mothonak sing adu ningsingna pangthokpani amasu matamadu na malemgi khwaidigi sakti leiraba leba amaga lanthengna maraibak ningbigi akanba ihulduna maramoiraga maithigani haibigi wafamna tungwoinaraga sarenda tawbigi wakhalon amata yaudana matamadugi Manipurgi athawbasing aduna tungi mirolda ulamkiba puwari amani ngasigi mirolna ekoi punna hingminanabagi damak masil marakta wakhal tanaba tangdu leitaba madi punna hingminaba haibisina mangna thamlaga khenaba kya du kaukthokminaraga nesnama sagatpada kathokminarasi haidi amaromda Chief Minister N Biren Singha gi ye proposal haidaklibadi suksoi soidana maithi gadaba lairaba Anglo Manipur War 1891 na Manipur gi athauba general sing amadi lanmi sing malengi sakti lairaba British force ki mayokta lanthingna kibadu Manipur gi ningtama ngaknabani haiba singa sigi mirulna ningsingduna thawai kakraba athauba sing aduda hayeng pangthokkodoriba khongjom de thoramda aikoin ikai khumnabu utkadoribani
khongjom de na lakpasida Manipur si hena sakotpa amadi isana ikhong na lepsaba ngamhananaba aikhoi puno khotna minarasi haina su paujalakli hayang pangthok kodoriba khongjom de gi thoramasida Manipur gi governor laganation amadi chief minister N Berena mathangsina chief guest amasum president oina seruk yagani thauramadu laikhidraba athaubusinda laikatuna ikai khumnabu utkani loinana athaubusingi maphamda guard of honor pigani tungda khongjom torelda tarpan ga loinana sankriton katkadori madugi matungna art and culture department na khongjom lan koba drama amas utkani thauramasi mapung fana pangthok ngamnabagi district administration thawbal na academic section thorang sung nakhre State lenga ki maiki digi su miyamna thauramisi saruk yaduna athaubusingi maphamda ikai khumnabu utpa ngamnabagi damak lemna bus servicing thamgadori bus ngasi koirengai da leba Manipur Public School lamboi khongnangkhong ground amadi DC office porompat amamam station tawduna legani hariba bus ngasi ayuk pung 3:30 digi khongjom war memorial gi damak lam thagani hari hanasu pausna fongdorakli Atopa Pawmana More Border Town Manungda Thana ba solar street lamp light nipan gi plate amasum blab uran khre Border Town More manungamadi akoiba mafam singda miyamna numidangi matamna sathok sasin tawba nungai nabgi damakta Manipur Renewables Energy Development Agency Manire dagi makhada solar street lamp humfurom thana bagi thabak hokiba sei khargi mamangdagi sathaduna lakhi adubu hariba solar lamp singa sigi manungda nipan huran ba khutpu mana Hukre hari aikogi more paumina pirapa paugi matung inadi huran khutpu asina solar street light ki plate amasum blab yauna huduna pukriba mafam singa dudi more ward number 6 tali rotigi solar street light plate amasum blab ani more ward number 4 Premnagar laikai digi solar street light plate blab ama more ward number 3 digi solar street light ahom Indo Myanmar Friendship gate number 2 taban lambi ward number 5 rom thangbadigi solar street light plate ama puna taret asi huran khre masigi mamang mori gi atai laikai kaya digi solar street light ki plate amadi blab na singba kaya su huran ki ba laikre hari pausin hai solar street light ki plate amasum battery huran bigi thaba asi satharakpadigi more ward number 4 Premnagar laikai gi club ki miyoi singna ahing tumdana ngarang digi hauna duty taw hore loinana Manipur lengakna more border town manungda ahingi matamda pochai kya huran sinthi tawgi thabak chatharakli basi faganaba more police ki kangbuna ahing duty tawduna koina patrolling chatpiu haiba wafamsu fongdorakli hari auto papaw mana startup applicant singin ningba thongadabani Chief Minister ngasi Chief Minister Bangalore da leiba Chief Minister gi office ta pangthokiba mifam amada lamdam asida lengak ki thabak ngaktadana Tangdanaba masa gi sinpham paikhatjaba ngamnaba Manipur laingakna lakhotliba startup ki hauju oiriba phibam gi matangna khanane nakre Chief Minister N Berena mayai tangba lawduna pangthokiba mifam aduda Manipur laingak ki scheme ama oiriba startup ki makhada loan tharakliba applicant khudimangna paikhatjagani haina hotnajariba singa dubu mapung fana pangthokpa ngamhananaba Manipur laingak ki official singna chungsinaduna thabak pangthoknaba akanba instruction pikhi Mifamadu Chief Minister startup scheme asi lengaki thabak khaktada tangbagi hainabi thado hananaba Manipur gi citizens khudimak masagi thabak paikhatpa ngamnabagi damak atopabusu thabak piba ngamhananaba lenga asina lakholiba yamna maruiba thaudang thoksalamani maramaduna masana masagi thabak pijanaba sanglakliba state asigi naharol singbu mari lenaba lengaki official singna pungning thogatpam thui haiba wapamsu fongdoki so haidi atopa pawamana Tata Tipper amana welcome to More haina thaba geta thingjinbadagi yum amada nansinbadagi miyoi manga sokle hadi ngarang numidang pung 8 lom taba matamna Imphal More lambi sembagi thabak toriba company amagi Tata Tipper amana More border town gi ima kondong lairembi khuba manakta leiba welcome to More haina thaba geta thingjinbadagi gate aduna yum amada tasinduna akai te thokre loinana yum adura leiba miyoi manga asu opanang le so hari Press na phuma pawgi matung inadi NSIDCL gi makhada loksaudagi More border town phawgi lambi semagi thabak suriba SKBN SPG company asigi Tata Tipper na Asians Highway number 1 Manipur lenga ki PW na saba ima kondong lairembi manaki Sikkim village ta leiba welcome to More thaba gate thingjan ki gate aduna khul adumakta da leiba TV thanglun kauba miwe amagi yumna tasinbadagi yum adu akai tu thoki loinana yum adu leiba angang ama yauna miwe manga so opanangki
Laibak thiba thaudo adu soklaba miyoising adu khudakta more hospital pukhatuna first aid piki asokpasing adu khodong thiningai oidabadagi hospital gi discharge tawki thaudo adu gi matana more police station case ma lokhatkre hainasu pausna su makhatana phongdorakli atop pawmana Wangjing High School Exam Center PBGano KMWO Board of Secondary Education Minister na lauba haujik sa thariba class 10 exam ga mari lainana ngasi Wangjing High School da mahiroi singna unfair means paktak nana sathaduna lairambada invigilator singna hanna yenglamdaba thawong si yamna ningba kainingai ni haiba kanglaipak Minority Welfare Organization KMWO Manipuna phongdoraduna matungdadi haibi school si the exam center tahanbigano han organization asina mari lainaba authority singi miyeng singsilakli organization asina thadorakpa sirolamana phongdorakli bidi organization asigi thaumi singna Wangjing High School da sangsilubada exam OC amadi loop asiga matungdadi exam strict oina pangthoknaba yanaraga tholakpadi school asigi gate leramba parents singna yamna ludabu wangang sangang sijinarakpaga loinana unfair means athabada atingba people loop amata lemna tharoi police na sukarisu tawba yaroi haba wangang sing sijinarakiba loinana maitai nupi ani maitai nupa taruk amadi pangal masa ahunna thaumi singi photo kaptuna lahoki hairadana Wangjing High School da matungna exam center pibidana ba mari lainaba singi pukningsu singsilakli Hauzik ko inadi mayam pau si matang asa lusinjarage amasum pathok sa gibda soikiba langkiba yawros mayam na ngakpigani amasum matam gyoba maruibi pau sing su mayam da lepa laitana update pijarake hainasu channel sigi maikedi gi mayam na thamjari and thank you.